मणिपुरदा तौरिबा इहौ लोइनमक्से करी इम्बो नते पोट अनि खकी थौरी चिंगनबनेबा अहनबगी थौरीजिना रिकोलोनाइजेशन हाइबा अनौबा अमुहन लोइ चंदबा यादे ब्रिटिशना लोइ चलंबदुना कोलोनाइजेशन ngasi anauba amu colonize tawnaba honabasina recolonization angang pisak pikpadu polio narga chingne na polio pithaktana paisa kayam tinghalaga chingnabada dong dong kapaga hapa yardi loina buk topiro kadona duino ima mera paibi kaitheni ma jinga lawbo kholaw da ko hoji bobo kok sida yei dana dum leiba amana sumai haiba ko noigi tumba do logjago akhoi gi sanagi korfu halau khoi am ware noi da pulu se noi tumba do logjago akhoi gi sanagi korfu do halau sima am phajai ani subada khoi gi nongba mera paibi gi luchingbi amana mano ngangba meeting da sma hai khangde ne isagi phajagraba yum jigi manung da leijaraga lobi rani na lobo chuna tabalu honga namduna pharaga pubiraga so lonjalaga so pura sakhriji boina manung de sum leidi adam ni na phalang do hogairaga macham yam tholaga so tanaba sakhre so tanari jina ihuduni movement duni thong lonjal jina india na ni thong lonjalaga yum manung do kyam koi hingne ke na tra aduna so tanaraga sat chan tanaba sakhiba na ha yam jina ihudi yaru mayam duni so phangdri ko adege mu imagine gi marak tege amana no mamu highest mine karino torisibo akhoi da piriba hak mayam sibo freedom ju hai adu ju hai ning tamba ada tauba degi dingang ba ya ba khot pa chat pa ya ba khot pa thaba ingang tauba da manaba adu tauba loi hai sigi piri mayam sibu si mathak da mukyam section bige da angang pisak pikpadu polio narga chingne na polio pithaktana paisa kayam tinghalaga chingnabada dong dong kapaga hapa yardi loina buk topiro kadona duino sigi imagine ji muk gyan tabji lem dong walde ngasi je aidi nungai taba yam pui karigi noida akhoi na ngasi khanari se sahi kun mari mangai mamang da khanaba loigraba ngaktani karigi mo khoi ngasi khanaba horeino khanaba loigraba poto ngasi mu karigi khanareino maram leitra aduni tawgi budi loktak ta nganu thangong paiba uraga kabina kolom paikhalaga sereng ide hone hai sadan bana matin yotlaga nongmai berel sengdo eba nganu hanaba ko na khoi myam gi marakta su kolom paikhat paju yawba nganu hanaba berel sengbu yawba aduni leirise ko अखोइने उजबा अमा खतंग लई याम ngaliंgai degi from the very beginning mayam gi thabak si tawbo yawjarak panina ko haita mayam gi tung injarak pasida akhoi uzabam lei adudi kari noida manipurda tawriba ihau loina makse kari imbo nate pot ani khaki thori chingna baneba ahan bagi thori jina recolonization haiba anauba amuhana loi chandaba yade british na loi chalambaduna colonization ngasi anauba amu colonize tawnaba honabasina recolonization anauba mung loy dum chandaya de loy oina dum thamdaba yade haba akhoi gi ihau mayam sina british leiring eda tawgiba ihau 1904 gi nupi lan loilam mayoktani 1913 gi thoba lan loilam mayoktani 1917 to 1919 gi ngasi sida leriba kuki mayam jina taba han gi yellow mi ga loiner ga lakpa moi jingi khoi khongjai lan duju against the loilam adai solution sapon kunma thogi matungda jandonang movement ena naga sinau singa to dusu loilam gi mayokta irabot ki ihu dusu 1933 onwards dusu loilam ama sum feudal system gi mayokta ne akhoi ngasi bokta loilam thengnabagi ihu british ningtam jingai da khoi thengna rei ko ningtame akhoi gi di 1947 gi 14 August ningtame khoi gi constitution leire sangna haijaroi khoi vote thadare adult franchise da very much democratic assembly haigadar parliament haigadar phame india pundri ko se pulla matung da mung ihung myam lai pulla matung da kedobugi ihung myam si lai no wai sidani saigi tholiba armed forces special power kaina saidi khanaris sigi matung da laiba ihung loina bakse siju against the loilam gi mayok da thengna bagum bane sai waja premananda ne yam phajana haigi bam yam tabi hobra kana gumbana self determination ji tawg herbadi non self governing political status legidavni lamdo leiba ngakchedri haibagi status legidavni haiba amana colony loi chanbal lam oigedavni haiba ani si ordi self determination je yai sine manipur gi miyamna kayamu khangna phajana lakeda yam kumne yengbiu ko aikhoi si sai habi gre ko india da pulle persisted oir third class state adagi di territorial council le union territory bawa khoi lebangak triko habadi union territory habasi magi assembly duna decision lawraga lebangak pangam de parliament na mungpi sai bok se khoi se non self governing political status ni matam ji da khoi ihousi gi magi yamna phajaba machak am leirambadu mu
1972 दा statehood phangrakandadi akoina leingak sabagi mong oina lakre sagi non self governing political status to loire 1972 dagi akoina lebangak pa horakpada kuidri sahi tara pharam dong mande whole the department ni head of department si mapande laga loi oirambane vice chancellor babo mapan gi ngaktani akhoi ngasi akhoida akhoina oirei je chief secretary hojibudi adai laga oiri ko chief secretary gumba dgp gumba adagidi any office singi director mayam go je akhoi gi akhoina oijabje kuidri sida ngasi je akhoi non self governing political status to laitre ne lawrasu loi lamdi leiribra sini internal colonialism je haidi manungda leiraga loi lam manbagi mong loi lamgi mong je chathabra haibadune ba kupni yengba yareise sidani aina ngasai recolonization ga decolonization ga ni thori chingna bane haise sida yengba yareise loi lam hairdi kari kari bu khoina karambal lambu loi lam da leibne na loni haikanda magi parameters mari yengse manipur context ko number 1 the accommodation of surplus population lamba ma da kanagumbana moigi ahen ba lamgi mi myam thajal aga lamdu da lariba mi jingdo adu assimilate tawra aga di madu loi lamgi machak amani manipur da madu leitabra lei hojik su lei ani subada captive market lamdu da thokcharam pothok mayam du nongmu nomogi henkalaga lamdu yam nungai jagadabada pothok mayam du loi mangan graga atopagi kaithien oiragadi maduni captive market haise manipur da hoji leibra leitabra hoji lei hena laisle 1939 de imai bel mayam jingna nupi gi lan ne na lauraga chatkhibado pot pusalo haibagi nateba akhoi gi phau thadok khinu haibane ba akhoi gi cheng chak se pithok piginu haibane ba ngasina akhoi na highway thing da saurisina pochei pusalakri karigi no haibane ba sei humdra hena ne laiba gap se sei humdra helakpachida matam amadana akhoi gi pot puthokinu haiba ngasina karigi pot pusalakri no haragadi nang captive market economy natte haiba suyaroi ani subada subada extraction of the raw materials leipak tu da leiba lan thum mayam do akhoi gi karanaba nabataba lokthogadi aduju loilamgi machat amane akhoi gi potchei lokthok tabra ba phajagraba malem da thumhi yawda pat kai je palai lei ponte ba unsalty lake pat ke dawrgi husi sidagi chingthoga mai piri sida khoi gi state na kya moizari si chingthok tring mang da low pari lising kaya no ising thumaga ngasi akhoi chaningai thangai leitris si chingthok tring da low thumam draba low myam de thomba hingjang na phi myam do khoi kaithina taw le myam do krai chakre si natabada hoisu chandel dagi uranium tamil nadu gi petrol adagidi kano dagi ta akhoi gi tenopol dagi kano akhoi gi platinum sigi ukhul gi pareng moribu ki range da leiba mineral myam loina maksi extract tongna ba tongan project myam ma lona toriba adui kangluki irang khana liba adugi damakta khajal laga boundary semiba adugi damakta jaja tori myam go se these are symbol of internal colonialism simyam jingse loi chanbagi ma madugi mathakta asange khoi ngangnariba aspire kaimu note local projection of permanent emergency akhoi ngasi bokte emergency leiriba akhoi ngasi bokte emergency leitaba numit amta leigide leitriba emergency dabu kari right lege nang right me amdu kodono do no hinge bahak leitrabo asai habi do right to life to ni khoi maruri se kadungno do no thabak phang dong long ka hatu gadi kadungno do no angang oring da nasai gi iman hai gi bedo polio pitha aga chingdre dana si hato gadi ching hingbunen phetro sigi thax da leibasida internal colonialism leibaduna ni recolonization ga decolonization ga mukhai ni hais now hojik se redesigning khoi miyam na redesign to godone leiriba structure je sine na khoi na redesign to godone india na ju redesign tori ne adugi manungda akhoi gi movement se kamai to gi ba movement akhoi gi leigi se yengba kanda yamna phasana sangsan gi bane sangsan da ba man ba gi wani aina khanjabada akhoi gi da large scale violation tore
Mapan gi mi na haigrimni. Manipur is very small, we understand, but all kinds of human rights activists, human rights violation is being practiced by the center. Kuigi paramilitary na army na ot pa ba ot pa do ay loy pallaroi nga sai loy pangre mayam na pandabam tang pangge. You cannot find in any part of the world the term half widow. Lukrabi tang khai hai banu pije pithibi ma pham amta thengna roi Manipur na tana. Phagaraga puraga ngasi ba thiba khangdriba mayam jigi nupi jing do sura chon ya bro laki do ning dro amuba kali amuba chandol namba ya bro ya de laki do mali lakti lakbra lakti tangkhai ni lukhrabi oris lukhrabi do mapung oi phangdribi ni sile ba ki mi je nupi je lukhrabi do men ta nai lukhrabi oi jarage bo phangdri ne ba Hais laki dong malida sorat ka sondo ju na khoda he lakti lakta bako ko kamon ngai na bada milu degi pirang kang da chanu rat lukhabi tang khai mayam lei bulam sida yam sondari ban ha mayam jine ne yam nung sidri se aduni ai nang sai haijari se tawgi dabra ba se 1997 da uja sujit songtham Chongthamcha Sujilari ko. Kohar wagera ne kohar wagera human rights ki movements da koi Northeast ya una sandui awang nongpok tagi Tripura da yam nung sibo wari le. Rasu jene aine Tamil Pradesh akoi si Northeast ki chumchat pa jida ko. Tamil Pradesh is the best surgeon ni dana. Makuch len bada operation ta udah mamu phajo ya ponte. Paisa ka ji amu len bada yam phangre poni na tawbi ponte ne. Okay, bahanam the Chatlagaba, Tripura de Halakpada, Ching Ningai, the Garizi, Nung Tankala Lake, the Naka, no Murksida Yam Chalakre. I think Delhi Jikayam Nagre Masatkaluna. Delhi the convention Kayam Togre. I think the meeting Kayam Togre. At the United Nations Kayam Satkre. Okay, United Nations that 1997 the Aquina self determination get PM report. Indiana madugi pakum pibang amda handak ta piriba 2024 da aduda akhoi gi United Nations chali mi myam duna 1997 da khoina piramba potugi makha satha halaga he na valid ogado pose not a single kaimbo tawde aduna aina thamjaning bada ko se Kogi awang nong pok tagi India ki atai state tagi koi Maharashtra da sali amade sali o ka amna tawi rally chau sili Delhi da rally sili 15 August mi ki Independence Day no mi to da akhoi miam self determination is our birthright kind thar ga se pai lai phuna da kamna da chenna da na ko we are doing a lot yam tawra jani ado si miam ji loina tawra su Ngasidi amuhan kalev. We are talking about APSPA. We are talking about self-determination. Ako loy na mungang mahorebo ko. Aduna ne nang sai yam nungai jade haido. Adubu hodna reversing sigi Canada badinate sai koi dilim na ima sing da khuram badamaina ai ima sing khuram jari ko. Ima sing contribution am chawi. Adubu matamamagi ima mi pharaga pubada JK Army ki tayar da hipchal laga lagi ba ima sing dugumba ima di kharwat le ngasi di udrem ta ima mayam do ko matamama ki naha sing sigumba mifam amada che kolom pai da thawai yaw taba mayam du su amata ugidre magi sahi sum lakhi bagi ko akoina mayam ki thabak to sahi kun thra manga muk sudore ba 35 years left of news power. Aduna Tamsani di Laibang Sagi recolonization process hida decolonization process ka ni chingai na base masida akhoi gi miyam na lobo potse masi it's very interesting ko adugo 2004 gi armed forces special power ki manorama gi magi ihokse khoi chawi sagi manmona ga khoi masi yamna inhuman oiba law ni adu human oiba law na sinji ga haram si
अदगी जीवन रेडी की माई कमीशन की सागी रिपोर्ट कदु लोइने बक्से इमा मयाम न होटनबदगी ने लाइक फब हाई बताए इमा खरना फी थोंगदबा असोना फिल्स की गेट तौगिबदो मधु फब हायगदरा फत्तबा हायगदरा मधु तौरमद्रबको मतमदुदा ह्यूमन राइट्स लूप सिंगजिना प्लान तौबसे नुमिसिदा असोना फिल्स की कैंपस तुदा मी सिंगजी हेक्ट थोमजलगा हालनबने we want to make Jallianwala Bagh on that day नुमितुदा खोय Jallianwala Bagh तौहनगे तौबने हेक्ट कापथगी मयामदो पद्रप पद्रप तानाबा अदु मालेमगी मयामनो उजरजनुगन अखोय हिंगबा पामदे सीबा पामी हबा मी मतमदुदा याम थोखरजानी during that time I was in university ko ai matamdu university oja hoiramni home na wari sabagi mi khangalakpada loi phagalaktana lerektadana aiga MSF ki president ga MSU ki president ga khoyum governor ki ka da wari sar inongalaga paw pharaktani ngonda explanation calls over ni tawo thamjani si akhoi ki ihog se sumaina pak thoraktreba स्वाइन चपसल ले है बनिदा औना मसी मुना पाकथोक तबदु लंजिन बिलिबा जिंगी खुत लेरे दु काना दबदि नते हाना दौना more than 3500 in series more than 3500 within this upspaling gi manung jida ko aduna ngasidi yam handababudi ko ado si loinabak si अखोगी मियाम की इहोननी थमजनिंगदी ngasisu ihou tawse अखोई decolonize tawningiba अखोइदा internal colonialism की महाव अमा लेहलेबजी तोहनबा मतमदा yes full fledged citizen of India aduna trokoin pamisa counter insurgency की नि हारगा मियाम का दबु ओतोइनो counter insurgency हारगा दी लान हौरी दु कनानो अइने ngasi ngangjari मा आईबी गुम्बा कना कना अतो अतो प यावजु ताबियो फजना आई वाफम थमजगे लालोबगा सिभाइगा अनि की मरकता चाउग्रब स्पेस मलेबा दैट इज द मिडल स्पेस सिगी मिडल स्पेस से कनानो प्रजा मयाम दुने प्रजा जिंगजिबु इकोनॉमिकली जस्टिस politically justice socially justice fangalagabu lanhobu kedungam doino lalobunu praja ga mathakta leibro military nu praja ga mathakta leiya bro India se civil administration na chalaibulam neba it's not military administration leibina teba amani puda kedobugi military administration thambirino kanglok ki irang pit lawbuji to kedobugi sahi ani maya changhalino khange dina se aduna di ai haina sigi middle space ke dobo occupy tawdrino ba why you didn't occupy this middle space by maintaining social justice political justice economic justice if that is so you know we have meaningful full pleasure citizen that means you know akoisu we love India hainina basically adu ngasi bok tawdri se kaino ngasi bok adu tawdobe maram se kaino you are colonies have not throw adubo sibo bozi khoi understand tabudi changidana adu di loilam ni hardi loilam chanbam thoktaba India gumba largest democratic countries in the world pithibhi da leribal lam mayam jingsida akhoi gi pradhan bot hadar khalakpa akhoi gi municipality gi akhoi gi mihut mayam adagi di akhoi gi MLA akhoi gi MP adagi di akhoi gi se jila parishad ki mihut मियाम न खनब मिहुत की मसिंग जिदा थीबदा लम मचा मचा मयाम जिंदी मिसिंग हेलिबल लम मनेबा that is highly largest democratic countries in the world but we have democratic institution not democratic politics at all aduna ngasi middle space se mayai da leriba miyam ji angtang di as a citizen of India by maintaining social economic political justice angtang phajana tawbiraga ning tambagi wan thok leiba lebak miyam haibadu amtang di weningi maramdi ngasi bawda khoidagi right to life si pidana sum leiba jibu akhoi bu are we citizen of India or not
क्वेश्चन तबुदा अदुगुम वांग चाउंग चाउंग हंगंबा इंटेलेक्चुअल फाव मयामसु लेगिद्रे सिगुम्बगिदमक्ता ममांग थादना लाव खोंगदा लेरंबा नहा मयामदुसु उगिद्रे मरमदि मसाना अनोब नहा जेनरेशन लाकपा ताबनी सिगी अनोब जेनरेशन ना करी खलंग मनोदि खंगद्रे हौजिकसिदा लेरंबा तुंगी अंगांग मयाम फ्यूचर जेनरेशन के अंगांग मयामसु लोइ चटख्रे अना सिगुम्बा याम क्रिटिकल ओइबा मतमसिदा पीपल्स मूवमेंट नतना अखोइगी फ्यूचर लेते सिगी मूवमेंट दो युदा अइना साहायजैदो इंडिया की यूनियन गवर्नमेंट सु खंगबिगदबनी मिडल स्पेस इज वेरी इंपॉर्टेंट हाइबदो अदुगा मिडल स्पेस से सी दगी लाकपा मागी इहोदुनी अखोइना ngasibaugda sustain tawleris once sigi ihoji leitaba numita we didn't have future ka thank you very much